Elsion North East State ta ahan bo ina Manipur da leire kande ai chake ibai do mapan da sak kumji akoi si sum yengji low in khol kai be yaroi da ai am da thingu gi ge asdong phingre he men man gam ta haude Laibak yengbiu lupa chamana iPhone 13 sumna tangi lupa chama piba ticket amana iPhone 13 gi mapu ama oibe yabra haibadu laibak yengbiu pangthok chagadori lottery draw asi in aid of decorating Tengol lampa Khongjom sinjalang jariba Khongjom Tengol lekai youth KTLY ahan price ta iPhone 13 256 GB second price ta lupa lising tara third price ta lupa lising manga Loinena lupa lising amamamna consolation prize oina mioi kunga manga khangat chagani pangthok chagadaba numit yausang mai thaba numit March ki tang 10 pan English sing ani kungani thoi nungthil pung ahum taba matamda Khongjom Tengol lampakta pangthok chagani ticket maman sunatigi lupa chama khakta adomna yausang mai thaba numit asida amukto mapu oibe yabra haibadu yengbiu yawbi ningba Google Pay gi khuthangda paisa pibirabasu yagani number 7085 888-006 Amukahna 7085-888-006 Agassi Talk Show Haribasi Facebook Live link oina Yausang Lucky Draw Facebook tasu live talk jagani Akupa marol gidama call tobiu 93366765844 Loinana 8131-920-212 Amadi 8414-9320-88 Yausang Lucky Draw FB page tagi adomna update amad information sing khangbiba yagani kanagomna ticket tara lobirabadi ticket ani free da hapchagani aduga book ama lobiragana ticket tara free da hapchagani sinjalang jariba Khongjom Tengol lekha youth KTLY lekha suna sat laba lekolni tanglup kaya gi itin fammi kena balai traba hachangi thawaini Diamond FM Radio oh Diamond FM Radio 91.2 Diamond Radio Channel Thorum sandokna tahanjariba se 91.2 MHz ta sandoksariba Diamond Radio Khongjom dagi sandoksaba radio channel lasigi ahanba thorum paringni Hojik thorum gi makha sa thajarakpada amukpu duna lakshari SMS song amadi quiz Adomna SMS ki khuthangda khanbirakhiba seising ekhoina mathang manang naina lakhusaduna khurul jaba aduga khoina marakta wahang amamam hangjaraga mayamna chuma pakhum Pibirakduna khoina achumba pakhum pibirakliba miyoi sing adu minglok thoksabani thorum tabiriba singbu amukka hana Monica Thokshow mamadi Monica ramam anina khurumjari Adudi Monica ahanba isai amukta yenge ahanba oina isai karamana kanana thabirakpano haibadu yengminasi ahanba oina lokhatsariba SMS asi Samananda Okramna thabirakpani Sikimdagi nuksirawe bungsina thabirakpa SMS ni lokhatsariba isai asi Rani sana samna sakpa Yaung inbiro highway saido tajage habirei tabining basing so hapirei tabining basing dudi mama bemola isal KHS Purnima isal Nandani at tokpam aton amadi Diamond gi live chat ta laibiriba mayam pumna maka taminazage haina haibirakpani Monica Isay lokhosage ahan boyna aduga ngasigi lokhosadringagi mangoyna na Monica ngasigi ahan ba wahang se amukta ningsingse Hoi sandoksariba tawrom asigi ahan ba wahang lokhosari
National Science Day ase karamba thagi karamba taikta pangthokpagi wahang ase amuktang hanan nisingjage National Science Day ase karamba thagi karamba taikta pangthokpagi adomna 7630944377 haiba number asida SMS ki kotangda achumba pakhum pibiraknabasu nisingjari adudi ise ahan bisai se kudol tambiyo Kudol tamjage khaidem imogi mayekta eke yamgoina thawai hapikhiba isaini Rani Sanasamgi khonjel da sakli be isai yawong imbiro yanof nungaiba ahan begi isai se isai tazaning duna khanbirakli bese Samananda Okram Sikkim dagi kudol tamjari adumna khanbirakli be isai ahan ba oina mayam puna taminasi Nushibana hakna aina pamjabana hakna nangna su aibu nushiradi nangna su aibu pambiradi aina nushibana hakna aina pamjabana hakna nangna su aibu nushiradi nangna su aibu pambiradi ai khoida inata punsigi oina Monica ahan bagi say yamna nungay na mayam puna tami nakre hangzaki ba wahangi at sumba paukum ningsing si aduga kana na sum na paukum pibirak puno hay bado yang minasi ahan boy na hangjaki ba wahang ase National Science Day ase karambathagi karambatai ta palan tawbagi wahang ase ye chumba paukum February ki tarik ko Nepal ase koina National Science Day haina palan tawe hangjaki bohang asige chumbo pakuma bibirak pamegi mingsing ningsing chari ahan boina achumbo pakum bibirak pa hairok bazar dagi dipak ninthauja achumbo pakum bibirai
तेजपुरदगी भीम अचुम पाखुम बिबिरकपा मंगाल वबगाई मे लेकाइदगी अचुम पाखुम बिबिरई खांगाबोक चेरापुरदगी मुकेश सिंजमैदगी तोके लाइश्रम एंजेलिना वाइखोम हियांगलमदगी अनीस थेंगमाइजिंग खुनौदगी कांगचुक खुलदगी टीएच अलल चिरो रंजित थोकचोम साफम लाइबुंगदगी अचुम पाखुम बिबिरकपा मेनेका सलुंगफमदगी अचुम पाखुम बिबिरई हियांगलमदगी अचोबो वाइखोम लाइबुम लेकाइदगी चिंगलेम्बा लुवांग सेल्बिया tiam konjintagi achibu bakun bibirakpa loina loinana thangmai bandigi punsi ba US haibe mesing asina hangjakiba wahang asigi achimba bakun bibiraktuna thawram asida sawiya birakiba hainingai leitana thagachari sandoksari ba thawram asigi makha tarakpa wahang lokhotsadringa mangonena ani shubai sai lokhotpio lokhotjage ani subai sai sisu Waksingi Len film sidagi Chitramadi Arvin gi apun bukhonjilda sakhibe isai angau balaisulna sumna seu khiba isai amakhangni isai sibu tajaning dona khanbirak liba mioi se lamdi haibirak tre duga khomai chang khunok dagi khomai haibirak poir male aduga diamond tariba mayam pumna makata minajage haibirei isai lokhosa dingi mangoina na makha tarakpa wahang amukta lokhose sandoksari ba thawram asigi anishubu wahang da lokhosari India gi sangna rab kana bo khoina desa bandu harga khangna bagi wahang ase mutang hanan sinjage India gi sangna rab kana bo khoina desa bandu harga khangna bagi adomna 7630944377 haba number asida SMS ko thangda chumba pakom thabiri nabasu mishinjari adodi monica ani shubai sai amuk khudol jage angau balation film shidagi arbin amadi chitrage punba khonjal da sakhi bei sai ekender tensu bagi mayekta toni aheibamna thawai happy ki bei sai isai sibu tajaning dona khanbirak khiba mioi amukta ganing singjage isang khunau dagi khomaina khanbirakpa isai ni khudol tamjari taminasi angauba leichilna fijang khanba loi biching sangna tum pagle pli angauba leichilna fijang khanba loi biching sana tum pagle pli ai khoi anigi itobuye ai khoi anigi itobuye asang bahanaw na cherai thonba tamna sandupa lamhang na family ai khoyanigi wari butari ai khoyanigi wari butari koraugi mangalna nong thangung yeibada nungsibi mai thongna kayada fajariba koraugi mangalna nong thangung yeibada nungsibi mai thongna kayada fajariba loisin khidra pamujai numol hanba mikupse loisin khidra pamujai numol hanba
says ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ ꯇꯥꯔꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ ꯇꯥꯔꯤ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯂꯧꯈꯠꯆꯈꯤꯕ ꯋꯥꯍꯪ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯛꯅꯥꯏꯔꯕ ꯀꯅꯥꯕꯨ ꯑꯩꯈꯣꯏꯅ ꯗꯦꯁꯕꯟꯙꯨ ꯍꯥꯏꯔꯒ ꯈꯪꯅꯕꯒꯦ? ꯋꯥꯍꯪ ꯑꯁꯤꯒꯤ ꯆꯨꯝꯕ ꯄꯥꯎꯈꯨꯝ ꯆꯤꯇꯔꯟꯖꯟ ꯗꯥꯁ꯫ ꯄꯥꯎꯈꯨꯝ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ, ꯆꯤꯇꯔꯟꯖꯟ ꯗꯥꯁ꯫ ꯆꯤꯇꯔꯟꯖꯟ ꯗꯥꯁ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯃꯤꯒꯤ ꯃꯤꯡꯁꯤꯡ ꯅꯤꯡꯁꯤꯡꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯂꯥꯏꯌꯤꯡꯕꯝ ꯂꯩꯀꯥꯏꯗꯒꯤ ꯆꯤꯡꯂꯦꯝꯕ ꯂꯨꯋꯥꯡ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ꯫ ꯑꯣꯏꯅꯥꯝ ꯁꯣꯝꯕꯨꯡꯗꯒꯤ ꯏꯂꯥꯡꯕꯝ ꯁꯣꯃꯦꯟ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯈꯨꯟꯗꯣꯡꯕꯝ ꯃꯦꯔꯤꯅꯥ ꯍꯩꯔꯧꯄꯥꯠꯇꯨ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ꯫ ꯇꯦꯖꯄꯨꯔꯗꯒꯤ ꯕꯤꯝ, ꯃꯨꯀꯦꯁ ꯈꯥꯡꯕꯨ ꯁꯦꯔꯥꯄꯨꯔꯗꯒꯤ, ꯍꯤꯌꯥꯡꯂꯝꯗꯒꯤ ꯑꯆꯧꯕ ꯋꯥꯏꯈꯣꯝ, ꯍꯤꯌꯥꯡꯂꯝꯗꯒꯤ ꯑꯦꯟꯖꯦꯂꯤꯅꯥ ꯋꯥꯏꯈꯣꯝ, ꯔꯟꯖꯤꯠ ꯊꯣꯛꯆꯣꯝ ꯁꯥꯄꯝ ꯂꯥꯏꯕꯨꯡꯗꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯁꯦꯜꯕꯤꯌꯥ ꯊꯤꯌꯥꯝ ꯀꯣꯟꯖꯤꯟꯗꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ꯫ ꯍꯩꯔꯣꯛ ꯕꯖꯥꯔꯗꯒꯤ ꯗꯤꯄꯛ ꯅꯤꯡꯊꯧꯖꯥ, ꯀꯥꯡꯆꯨꯈꯨꯜꯗꯒꯤ THRL ꯆꯤꯔꯨ, ꯂꯣꯏꯅꯅ ꯊꯣꯍꯦꯟꯕꯤ ꯀꯩꯔꯛꯇꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯂꯣꯏꯅꯅ ꯅꯨꯡꯁꯤꯂꯇꯥ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ꯫ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯇꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯔꯛꯇꯨꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯈꯤꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯏꯁꯩ ꯂꯧꯈꯠꯄꯤꯌꯨ꯫ ꯃꯈꯥ ꯇꯥꯔꯛꯄ ꯏꯁꯩ ꯂꯧꯈꯠꯆꯒꯦ ꯃꯣꯅꯤꯀꯥ꯫ ꯃꯈꯥ ꯇꯥꯔꯛꯄ ꯏꯁꯩ ꯑꯁꯤꯗꯤ ꯋꯥꯡꯖꯤꯡ SKꯗꯒꯤ ꯑꯁꯥꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩꯅꯤ꯫ ꯁꯩꯁꯛꯄꯗꯨꯗꯤ ꯈꯪꯖꯗ꯭ꯔꯦ, ꯀꯅꯥꯒꯤ ꯊꯣꯡꯖꯤꯜꯗꯕꯨ ꯂꯦꯞꯂꯨꯒꯅꯤ, ꯑꯁꯨꯝꯅ ꯁꯩꯍꯧꯕ ꯏꯁꯩꯗꯣ ꯇꯥꯖꯒꯦ, ꯁꯣꯏꯗꯅ ꯊꯥꯕꯤꯔꯛꯎ ꯍꯥꯏꯕꯤꯔꯛꯏ꯫ ꯑꯗꯨꯒ ꯇꯥꯕꯤꯅꯤꯡꯕꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯂꯤꯂꯤꯟ ꯑꯗꯨꯒ ꯏꯆꯥ ꯔꯨꯄꯔꯅꯥꯁꯀ ꯄꯨꯟꯅ ꯇꯥꯖꯒꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯃꯣꯅꯤꯀꯥ꯫ ꯏꯁꯩꯁꯤ ꯌꯥꯝꯅ ꯐꯖꯕ ꯏꯁꯩ ꯑꯃꯈꯛꯅꯤ, ꯂꯛꯁꯃꯤꯒꯤ ꯈꯣꯟꯖꯦꯜꯗꯁꯨ ꯁꯛꯈꯤꯕ ꯏꯁꯩ ꯑꯃꯈꯛꯅꯤ꯫ ꯏꯁꯩ ꯈꯨꯗꯣꯜꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯍꯪꯁꯦ ꯑꯃꯨꯛꯇ ꯂꯧꯈꯠꯁꯤ꯫ ꯍꯣꯏ, ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯍꯪ ꯂꯧꯈꯠꯆꯒꯦ꯫ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯂꯧꯈꯠꯆꯔꯤꯕ ꯋꯥꯍꯪ, ꯁꯤꯇꯤ ꯑꯣꯐ ꯁ꯭ꯀꯥꯏꯀ꯭ꯂꯦꯄꯔ ꯑꯁꯤ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯍꯪ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ꯫ ꯃꯥꯂꯦꯝꯒꯤ ꯀꯔꯝꯕ ꯁꯤꯇꯤꯕꯨ ꯑꯩꯈꯣꯏꯅ ꯁꯤꯇꯤ ꯑꯣꯐ ꯁ꯭ꯀꯥꯏꯀ꯭ꯂꯦꯄꯔ ꯍꯥꯏꯔꯒ ꯈꯪꯅꯕꯒꯦ? ꯋꯥꯍꯪ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯀꯔꯝꯕ ꯁꯤꯇꯤꯕꯨ ꯑꯩꯈꯣꯏꯅ ꯁꯤꯇꯤ ꯑꯣꯐ ꯁ꯭ꯀꯥꯏꯀ꯭ꯂꯦꯄꯔ ꯍꯥꯏꯔꯒ ꯈꯪꯅꯕꯒꯦ? ꯑꯗꯣꯝꯅ 7630944377 ꯍꯥꯏꯕ ꯅꯝꯕꯔ ꯑꯁꯤꯗ SMSꯀꯤ ꯈꯨꯠꯊꯥꯡꯗ ꯆꯨꯝꯕ ꯄꯥꯎꯈꯨꯝ ꯊꯥꯕꯤꯔꯛꯅꯕꯁꯨ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯋꯥꯍꯪ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ꯫ ꯃꯥꯂꯦꯝꯒꯤ ꯀꯔꯝꯕ ꯁꯤꯇꯤꯕꯨ ꯑꯩꯈꯣꯏꯅ ꯁꯤꯇꯤ ꯑꯣꯐ ꯗ ꯁ꯭ꯀꯥꯏꯀ꯭ꯂꯦꯄꯔ ꯍꯥꯏꯔꯒ ꯈꯪꯅꯕꯒꯦ? ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯋꯥꯡꯖꯤꯡ SKꯗꯒꯤ ꯑꯁꯥꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯂꯛꯁꯃꯤꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯂꯤꯕ ꯏꯁꯩꯅꯤ, ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ, ꯇꯥꯃꯤꯟꯅꯁꯤ꯫
Monica Charangpatagi Wangjing SK dagi asana khanbiraktana isai yamna fajakraba isai amakak taminakre hangjakiba wahangi achuma pakhum kana kana na chumna pibirakpano yengsi duga achuma pakhum do mukta ningsingse hoi hoina lokhachaki ba wahang asina malengi karamba city bo city of the skyscraper harga khangnabagi wahang asigi achuma pakhum di New York City pakhum ase mutang kana ningsingjage New York City hangjaki bo wahang asigi achuma pakhum bibirakmagi ningsingjage New York City haina birakpa sanatam phaning thojam tiam konjindagi ahan boina achuma pakhum bibirakpa thagachari laingbam lekai digi singlemba luang Wainam Somugdagi Ilangbam Shomen Achobo Waikom Hanglamdagi Angelina Waikom Kangsukhuldagi THL Chiru Kundongbam Medina Hairopatu Maning Lekai Achobo Pakum Bibirakpa Tokpom Aton Debi Wangkhaidagi Achobo Pakum Bibirai Mr. Don Kaksingdagi Achobo Pakum Bibirakpa Thagachari Tasrima Wangs Sangai Famdagi Achumba pakum bibirai haninga litan hagachari permission chalung phomdagi achumba pakum bibirakpa tokela ashram sinjamoi dagi ranjit thokchom sapam labung dagi khangabok chirapur dagi mukesh tezpur dagi bim lina taslima wazi hain su achumba pakum bibirakpa haninga litan hagachari sanduksari batharomasigi makha tarakpa Isai lokhat biyo. Makatarakpa isai lokhat jage Charangpatagi inaubina khanbirakpa isai amata tajage rasalangbamna sakpa kena leiramu haibai saido tajage aduga diamond tariba pumna makasu tamina jage haina haibirakpani isai kudul tamdringai makatarakpa wahanga muktang lokhusi Monica Sanduksari ba tharom asigi makatarakpa wahang lokhutchari Netball haiba masana asida nakal amada sanari masing kya levege wang ase mutang hanan singjage netball haiba masana asida nakal amada sanari masing kya levege adumna 7630944377 da achumba pakon bibirakna baso nisinjari adudi isai kadol tambio isai kadol tamjage Ras elangbam gi khonjal da sakli beisai aduga ras elangbam masama ki mayekta rhythm thiamna thawai happy khiba music pibi khibai sei kena leiramu sumaseu beisai ni charang pategi naw bina khanbirakpani adomna khanbirakli beisai khudol tamjari taminase Chamuara masak da jiga wa abdanga ko na singha ga dolari Mama say tamo da kwada paya photo no pising do akwai sai lauri sasero Yaw san thabal chombu bula ke na koi laikai da Yaw san thabal chombu bula ke na koi laikai da Kena leira mu nang sukena Munang sukena Yaw san thabal chombu bula ke na koi laikai da Bhajabi Saksi yadro
Arya inaw somen hauraga Handaki chahidadi ngantavo laglage Nakhoi thabal makok chingthage Kumona madamuktang lakwa Yaw sang thabal ninung sina bay thabal Kutka khuzeng paloy na na Chong minasi yaw sang thabal haraw haraw na Yaw sang thabal chong bubu laki na koy laikay da Yaw sang thabal chong bubu laki na koy laikay da Okay na layramu nang sukina 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 Oi, ay siyempre sa uwi Kasyo kalo na ujikti, nangidi ay laysidi. Okay na layramu nang sukina Okay na layramu nang sukina Okay na layramu nang sukina Onthong na fazakre khanbirak libay say zarang patagi inaw vina khanbirak bay say ni Monica tabada do ki matik nungai khoina hangjaki bawa hange achum pakhom se amuk taning singse aduga kana kana na chumna pakhom bibira I haibadu su yengsi aduga makha tarakpa SMS lokhatna bo hana jake ꯑꯩꯈꯣꯏꯅ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤ ꯅꯦꯠꯕꯣꯜ ꯍꯥꯏꯕ ꯃꯁꯥꯟꯅ ꯑꯁꯤꯗ ꯅꯥꯀꯜ ꯑꯃꯗ ꯁꯥꯟꯅꯔꯣꯏ ꯃꯁꯤꯡ ꯀꯌꯥ ꯂꯩꯕꯒꯦ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯅꯥꯀꯜ ꯑꯃꯗ ꯁꯥꯟꯅꯔꯣꯏ ꯃꯁꯤꯡ 3 ꯂꯩ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯊꯤꯌꯥꯝ ꯀꯣꯟꯆꯤꯟꯗꯒꯤ ꯁꯅꯥ ꯇꯝꯐꯥ ꯅꯤꯡꯊꯧꯖꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯍꯤꯌꯥꯡꯂꯝꯗꯒꯤ ꯑꯦꯟꯖꯦꯂꯤꯅꯥ ꯋꯥꯏꯈꯣꯝ ꯗꯤꯄꯛ ꯅꯤꯡꯊꯧꯖ ꯍꯩꯔꯣꯛ ꯕꯖꯥꯔꯗꯒꯤ ꯂꯥꯏꯔꯤꯡꯕꯝ ꯂꯩꯀꯥꯏꯗꯒꯤ ꯆꯤꯡꯂꯦꯝꯕ ꯂꯨꯋꯥꯡ ꯑꯅꯤꯁ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯇꯦꯖꯄꯨꯔꯗꯒꯤ ꯚꯤꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯃꯅꯤ ꯀꯛꯆꯤꯡꯗꯒꯤ ꯍꯤꯌꯥꯡꯂꯝꯗꯒꯤ ꯑꯆꯨꯝꯕ ꯋꯥꯏꯈꯣꯝ ꯀꯛꯆꯤꯡꯗꯒꯤ ꯎꯃꯥꯔꯥꯅꯤ ꯈꯨꯟꯗꯣꯡꯕꯝ ꯃꯦꯔꯤꯅꯥ ꯍꯩꯔꯣꯛꯄ 2 ꯃꯅꯤꯡ ꯂꯩꯀꯥꯏ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯀꯥꯡꯁꯨꯈꯨꯜꯗꯒꯤ THLL ꯆꯤꯔꯨ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯔꯣꯁꯥ ꯂꯥꯏꯁ꯭ꯔꯝ ꯈꯥꯡꯉꯕꯣꯛꯇꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯈꯥꯡꯉꯕꯣꯛ ꯆꯦꯔꯥꯄꯨꯔꯗꯒꯤ ꯊꯣꯏꯍꯦꯟꯁꯅꯥ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯄ꯭ꯔꯦꯃꯤꯁꯟ ꯁꯂꯨꯡꯐꯝ ꯋꯥꯔꯗ ꯅꯝꯕꯔ 2 ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯇꯣꯀꯦ ꯂꯥꯏꯁ꯭ꯔꯝ ꯁꯤꯡꯖꯃꯩꯗꯒꯤ ꯁꯣꯃꯥꯅꯟꯗ ꯑꯣꯀ꯭ꯔꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯅꯔꯦꯁ ꯋꯥꯏꯈꯣꯝ ꯊꯧꯕꯥꯜ ꯑꯆꯧꯕꯗꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯁꯪꯒꯥꯏꯌꯨꯝꯐꯝꯗꯒꯤ ꯇꯁꯂꯤꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯀꯛꯆꯤꯡꯗꯒꯤ ꯃꯤꯁꯇꯔ ꯗꯣꯟ ꯑꯣꯏꯅꯥꯝ ꯁꯧꯕꯨꯡꯗꯒꯤ ꯏꯂꯥꯡꯕꯝ ꯁꯣꯃꯦꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯇꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯈꯤꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ Monica matamnadi kanasu ngaibiramdabanina asum asum chatki Hoi. aduna lokhatsagadoriba isai asina ngasigi chandoksariba SMS song amadi quiz thoramasigi aroiba SMS oizake SMS thabiraklibasi lamjau awang lekaidagi sanathoi koizamna thabirakpa SMS ni Sangita songkhamgi khonjalda sakhiba isai sinazarage asuna seuba isai duni tazage haibirakpase aroiba isai sisyo dum phajaba isai amakhani adudi ngasigi aroiba wahang amukta ningsingse Hoi hoi sadokchariba thauramasigi aroiba wahang su lokhotsage kumjal singani taranipa 2018 da Sahita Academy Award phangkhiba Manipuri wai masa ngangkhaigi wangmada haiba wari masa si kanan ibage wang ase amukta ngaran singjage kumjal singani taranipa 2018 da Sahita Academy Award phangkhiba Manipuri wari masa ngangkhaigi wangmada haiba wari masa si kanan ibage adomna 7630944377 haiba number asida SMS ki khutangda achuba pakhum thabiriknabasu nishinjari isai khudol tamjage adudi sanathoi koizamna khanbirakli beisai lamjao awang lekaidagi Sangita songkhamgi khonjalda sakhi beisai sinazarage
Kiluangi mayekta RK Manisanana Thawai Happy Kibaisai Kudol Geroi Baisayoina Taminase. Monica yamna fazaba isai amakak sinazarage samasi huwa isai taminakre koina aroiboina hangjakiba wahang achumba paukhum kana na chumna bibirakpano yengsi aduga achumba paukhum so mukta ningsingsi hoi aroiboina hangjakiba wahang kumjal singani tarani pan 2018 da sahita academic award fangkiba manipuri wari macha ngangkhagi wangbada wari macha asi kanana ibage wahang asige chumbo pakum bodi chandra haisnamba pakum ase mutang halin singjage bodi chandra haisnamba achumbo pakum bibira komege mingsing singjari ahan boina achumbo pakum bibira komi asi samananda okram achumbo pakum bibirai oinam sabungdagi ilangbam somen achumbo pakum bibirakpa kakchingdagi umarani Kangsu Koldigi THL0
achumba pakhum bibirai loina loina na taslim sangai famdagi achumba pakhum bibirakpa thohen sana achumba pakhum bibirai Mukesh Khangabu Serapurdagi achumba pakhum bibirakpa Jackson Chorkhaibam achumba pakhum bibirai loina na FEB achumba pakhum bibirakpa Dipang Ninthauja Hairok Bazar dagi Laimbam Lekai dagi Chinglemba Luwang Toke Laishram Jingjamui dagi Tezpur dagi Bim achumba pakhum bibirakpa Mani Kaksing Chumnang Lekai dagi achumba pakhum bibirai Silvia Thiam Konjin dagi achumba pakhum bibirakpa Naresh Waikhom Thawala Chokba dagi achumba pakhum bibirai Achabo Waikhom Yanglam dagi loina loina na besana haina sabire haibe musing asina chandok chariba thoromasigi aroi na hangchakiba wang asida sarya biraktuna thoromasibu mapum bhan bikiba haingaletuna punamak po thagatpa phungdok chari Thagachari ngasigi thoromasida isagi jiraba matam kaithokpiduna thoromasibu seruk yabirakhiba SMS thaduna Thoromasibu mapung phan bikiba mayam pumnamak thagachari Monica kainomta khanganjage akhoi SMS ki khuthang da isai khanbi ningba singna khoi gi pijari ba matam pung ahum dagina pung ahum ga minute tara phawagi manungda khoina thamjari ba number sida SMS thabi duna apam ba isai khanbi rana baning singjari khoi gi thamjari ba number 7630944377 amuk kahana 7630944377 Hairiba number asida adom na pambi be isai khanbirana ba ningsingjari aduga isai khanbiraku matamda isai gi marik chumna khoigi isai khatang hairaga leifam so hapiraktaba aduga matat thabirakwadana tana yamna marik chumna isai khanbirakna ba ningsingjari Salibu pungphang pung ahum asidagi hongna pung ahunga minitara fawagi manungda adomna 7630944377 haiba number asida adomna apam bise khanbagi kodong chabadu thamchari amuktangara nisingjage hojik chaliba pungphang pung ahum dagina ahunga minitara fawagi manungda adonge apam bise khanbagi kodong chabadu thamchari adomna 7630944377 da SMS ki kothangda adomna apa wisai kan biyak na basu nisingjari adudi Monica SMS ngai boina isai ta thoksiko Cuba 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 kurasi Cuba 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 kurasi Kanna kanna Shakti laina Kanna kanna Shakti laina Cuba 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 kurasi Yeknava pumba Shakti nava Cuba 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 kurasi Cuba 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 kurasi Mulai mu fattaba miyamgi yeknaba oiriba makhoi butan thoklasi hairati Cuba Cuba
खुदुना तान्थोक्लसी तिन्मुलाई मुफत्तबा प्रजागी एकनबा ओइरिबा मखोइबु तान्थोक्लसी हाइरदी खुबा खुदुना तान्थोक्लसी खुबा 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 खुरसी कन्ना कन्ना शक्ति लैना खुबा 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 खुरसी खुबा खुरसी अहिंसा की खुलाइनी इसादा याउरिबा खुबा तोइना खुदुना एकना बपुम्बा तालसी अहिंसा की खुलाइनी इसादा याउरिबा खुबा तोइना खुदुना एकना बपुम्बा तालसी खुबा 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 खुरसी कन्ना कन्ना शक्ति लैना खुबा 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 खुरसी खुबा खुरसी हन्ना हन्ना BJP हेन्ना हेन्ना चौखटपा नुंगाइबा मणिपुर हन्ना हन्ना BJP हेन्ना हेन्ना चौखटपा नुंगाइबा मणिपुर हन्ना हन्ना मोदी जी हेन्ना हेन्ना चौखटपा शान्ति ओइबा मणिपुर हवाबा मणिपुर लाक्लरोय चौखटपा नुंगाइबा नत्तना मियामगी खोलाउनी BJP गी थौदाम BJP गी इमुंगनी मणिपुर गी मियाम चाहि गया मियामगी सेवादा थंबार 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 BJP की थंबार मोदी जी की थंबार मणिपुर मियाम की थंबार थंबार Tarum sandokduna tahanjariba ase 91.2 MHz ta sandokjariba Diamond Radio Khongjomdagi sandoksaba radio channel asigi ahanba thorum paringni ngasigi thorum aduda isa gi chiraba matam kaithokpiduna thorum saruk yabikhiba amadi radio da tabiriba khusemda tabiriba YouTube ta leibiriba pumnamapusu hainingai leitana thagatjaba phongdoksari Ayuk pung mapal tabadagi leptana sandoksarakliba thauram paring batang asida losinjabage yabadu lawjage Namidawan pung mga taba matamda makhal mathelgi tharum singalunana atapa khonjeni khonjeloida adongge radio set amulakjage matamada fawgi oina ahan batharum paring tabiba singbo adongge radio ge khonjeloising Monica Rambam amadi Monica Thoksomanina khurumjari